ꯃꯔꯥꯜ ꯂꯩꯔꯨꯔꯕꯅꯤꯅ ꯊꯣꯏꯕꯁꯨ ꯀꯔꯤꯅꯣ ꯑꯐꯕ ꯑꯃꯠꯇ ꯈꯜꯂꯨꯗ꯭ꯔꯦ꯫ ꯖꯦꯅꯤꯅ ꯀꯧꯔꯛꯂꯤꯕꯗꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯞꯅ ꯇꯞꯅ ꯁꯝꯕꯜ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯊꯤ ꯏꯃꯥ ꯕꯕꯥꯍꯣꯏ ꯃꯃꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯎ ꯈꯣꯡ ꯉꯥꯡꯂꯛꯑꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯑꯁ ꯀꯔꯤꯕꯨ ꯍꯥꯏꯔꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯈꯟꯅ ꯈꯟꯅ ꯊꯣꯏꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯖꯦꯅꯤꯅ "ꯊꯣꯏꯕ, ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯤꯗꯅꯦ ꯑꯗꯨꯗ ꯅꯣꯏꯒꯤ ꯁꯝꯕꯜꯂꯣꯝꯗꯣ ꯑꯗꯨꯗ ꯐꯤꯁꯦ ꯄꯟꯈ꯭ꯔꯦ, ꯑꯃꯨꯛꯇ ꯄꯤꯔꯛꯎꯁꯦ." ꯊꯣꯏꯕ ꯃꯁꯥꯗꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯦ ꯍꯦꯛ ꯇꯥꯏ꯫ "ꯍꯣꯏ ꯏꯇꯩꯃ, ꯄꯤꯔꯛꯀꯦ" ꯍꯥꯏꯔꯒ ꯐꯤꯗꯨ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯄꯤꯁꯤꯜꯂꯛꯏ꯫ "ꯑꯩꯗꯤ ꯏꯇꯩꯃ ꯀꯔꯤ ꯍꯥꯏꯔꯛꯇꯧꯕꯩ ꯈꯜꯂꯨꯔꯦ" ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯤꯅꯣꯛꯇꯨ ꯄꯥꯈꯠꯄꯁꯨ ꯌꯥꯎꯔꯤ꯫ "ꯀꯩꯁꯨ ꯂꯩꯇꯦꯗ." ꯊꯣꯏꯕꯁꯨ ꯖꯦꯅꯤꯅ ꯏꯔꯨ ꯂꯨꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯛꯂꯛꯂꯦ꯫ ꯖꯦꯅꯤꯁꯨ ꯅꯣꯛꯂꯒ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯧꯅ ꯈꯠꯄꯖꯥꯠꯅꯤ, ꯃꯃꯤꯠꯁꯦ ꯏꯔꯨ ꯂꯨꯖꯕꯁꯤꯗ ꯍꯨꯔꯥꯟ ꯌꯦꯡꯉꯤꯅꯦ꯫ ꯃꯔꯥꯜ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯀꯩꯁꯨ ꯅꯠꯇꯕ ꯑꯃꯒꯤꯗꯃꯛ ꯄꯥꯈꯠꯄꯖꯥꯠꯅꯤ, ꯃꯆꯤꯟꯗꯒ ꯃꯨꯔꯨꯝ ꯍꯦꯛ ꯁꯣꯜꯂꯦꯃꯤ." ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯃꯇꯧꯁꯦ꯫ ꯑꯁ ꯁꯤꯔꯝꯅꯤꯗ꯫ ꯐꯤ ꯍꯣꯡꯕ ꯇꯥꯟꯖꯥꯗ ꯆꯦꯛ ꯆꯥꯅꯔꯨꯏꯕ ꯑꯩꯁꯦ ꯈꯜꯂꯒ ꯃꯥꯡꯒꯣꯜꯗ ꯇꯞꯅ ꯐꯝꯊꯩ꯫ ꯃꯃꯥꯅ "ꯊꯣꯏꯕ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?" "ꯑꯧ ꯇꯥꯏ ꯏꯃꯥ, ꯁꯤꯗ ꯐꯝꯃꯤꯌꯦ." ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯃꯥ꯫ "ꯁꯦ, ꯇꯣꯇꯤ ꯏꯁꯤꯡꯁꯦ ꯂꯥꯛꯇꯕꯅꯤꯅ ꯁꯤꯟꯇꯦꯛꯁꯁꯤꯁꯨ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯈꯔ ꯍꯣꯜꯂꯨꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯍꯣꯔꯦꯟ ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯅꯕ ꯀꯣꯜꯂꯤꯛ ꯆꯥꯝꯅꯕꯒ ꯑꯃꯠꯇ ꯂꯩꯇ ꯇꯣꯛ ꯇꯥꯔꯤꯅꯦ." "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯀꯩꯒꯤ ꯋꯥꯔꯤꯅꯣ? ꯅꯆꯥ ꯇꯧꯊꯒꯦꯁꯦ. ꯑꯐ ꯅꯨꯡꯉꯥꯏ ꯊꯕꯛꯇꯤ ꯅꯆꯥꯒꯤ ꯁꯔꯨꯛꯅꯤꯅ ꯍꯣꯟꯕ ꯇꯥꯔꯦꯗꯅ ꯏꯃꯥ." "ꯑꯗꯣ ꯏꯃꯥ, ꯏꯁꯤꯡꯁꯤꯅ ꯂꯁꯤꯟꯕ ꯐꯣꯟꯗꯧꯅꯒ ꯌꯥꯝꯂꯝꯂꯕ ꯅꯆꯥꯗꯤꯅꯦ ꯏꯃꯥꯅꯒ ꯍꯥꯏꯅꯗꯕꯤꯗ ꯅꯨꯡꯇꯤꯒꯤ ꯍꯣꯟꯒꯦ ꯍꯥꯏꯔꯤꯕꯅꯤ." "ꯃꯁꯤꯗꯤ ꯆꯠꯂꯣ, ꯅꯪꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯅꯤ? ꯅꯃꯥ ꯑꯁꯣꯏꯕꯤ ꯑꯩꯅ ꯇꯧꯔꯨꯁꯨ ꯍꯥꯏꯔꯕ꯭ꯔꯣ? ꯏꯆꯥ ꯆꯥꯎꯔꯦ, ꯏꯆꯥꯅ ꯍꯣꯠꯅꯒꯗꯧꯅꯤꯗꯅ." ꯊꯣꯏꯕꯁꯨ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯁꯣꯛꯄꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯛꯂꯕ ꯑꯗꯨꯗꯗꯤ ꯋꯥꯔꯗꯨꯅ ꯎꯔꯨꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯐꯝꯊꯩ꯫ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯈꯔ ꯏꯪꯊꯔꯛꯄ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯖꯦꯅꯤꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯊꯣꯏꯕꯅ "ꯁꯤꯗꯤ ꯏꯇꯩꯃꯅꯤꯅꯦ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯃꯥꯅꯦ ꯃꯥꯒꯤꯁꯦ. ꯉꯁꯥꯏ ꯏꯃꯥꯒ ꯍꯥꯏꯅꯕꯗꯨꯗ ꯇꯥꯕꯒꯤ ꯅꯠꯇꯦ, ꯁꯤꯕꯨ ꯑꯩ ꯆꯠꯈꯤ ꯈꯪꯕꯗꯨꯗ ꯂꯥꯛꯏꯖꯥꯠꯂꯥ? ꯏꯇꯩꯃꯁꯤ ꯐꯦꯠꯇꯤ ꯐꯖꯩ, ꯀꯨꯆꯨꯅꯒ ꯉꯧꯕꯅꯦ, ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛꯁꯤꯒ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯨꯔꯤꯠꯁꯤꯃꯒ ꯉꯥꯡꯂꯤ ꯇꯧꯕ ꯃꯁꯝꯁꯤꯒ ꯑꯣꯛꯅꯗꯤ ꯐꯖꯈ꯭ꯔꯦꯗ. ꯑꯩ ꯁꯨꯝ ꯃꯧ ꯑꯣꯏꯔꯝꯗ꯭ꯔꯗꯤꯕ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯦꯕ. ꯃꯩ ꯄꯥꯜꯂꯨꯗꯅ ꯍꯦꯛꯇ ꯉꯝꯗ꯭ꯔꯕ. ꯑꯗꯨꯕꯨ ꯏꯇꯩꯃꯁꯦ ꯑꯩꯉꯣꯟꯗ ꯏꯪꯒꯤꯠ ꯑꯃꯗꯤ ꯁꯨꯝ ꯄꯤꯕꯅꯦꯕ. ꯅꯠꯇꯦ ꯑꯩꯕꯨ ꯍꯥꯏꯔꯒ ꯌꯦꯡꯁꯤꯔꯥ?" ꯊꯣꯏꯕꯗꯨ ꯑꯉꯥꯎꯕꯒꯨꯝ ꯃꯊꯟꯇ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯜꯂꯤꯀꯥꯟ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯗ ꯖꯦꯅꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯏ꯫ ꯊꯣꯏꯕꯁꯨ ꯍꯧꯒꯠꯂꯒ ꯃꯇꯩꯃꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯈꯠꯂꯛꯄꯗꯨ ꯑꯃꯨꯛ ꯌꯦꯡꯏ꯫ ꯊꯣꯏꯕꯅ ꯌꯦꯡꯅꯤꯡꯉꯤꯕ ꯎꯅꯤꯡꯂꯤꯕ ꯑꯗꯨꯗꯤ ꯃꯅꯤꯡ ꯊꯨꯡꯖꯔꯕ ꯑꯗꯨꯗ ꯃꯣꯃꯣꯟꯒ ꯅꯣꯛꯏ꯫ "ꯏꯇꯩꯃ, ꯍꯥꯎꯅꯦ ꯊꯣꯏꯕ" ꯍꯥꯏꯔꯒ ꯅꯣꯡꯈꯠꯂꯛꯄꯗ ꯃꯈ꯭ꯋꯥꯡ ꯃꯄꯥꯗ ꯌꯦꯞꯂꯤꯕ ꯐꯣꯟꯗꯨ ꯏꯁꯤꯡꯗ ꯄꯣꯞ ꯍꯦꯛ ꯇꯥꯁꯤꯟꯈꯤ꯫ ꯊꯣꯏꯕꯅ "ꯐꯣꯟ ꯏꯁꯤꯡ ꯇꯥꯁꯤꯟꯈ꯭ꯔꯦ ꯏꯇꯩꯃ" ꯍꯥꯏꯗꯨꯅ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ꯫ ꯖꯦꯅꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯁꯅꯥꯕꯨꯟꯗꯨ ꯇꯛ ꯊꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯃꯈꯨꯠꯇꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯇꯥꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯌꯦꯡꯏ꯫ ꯖꯦꯅꯤꯁꯨ ꯐꯣꯟ ꯑꯗꯨ ꯃꯥꯔꯒ ꯊꯤ꯫ ꯂꯦꯡꯖꯨꯝꯒ ꯈꯨꯠꯀ ꯇꯥꯞ ꯍꯦꯛ ꯊꯦꯡꯅꯩ꯫ ꯑꯊꯦꯟꯕ ꯖꯒꯥ ꯑꯣꯏꯕꯅ ꯐꯣꯟ ꯑꯗꯨꯁꯨ ꯐꯪꯏ꯫ ꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯐꯣꯟꯁꯤꯁꯨ ꯑꯣꯟꯊꯣꯛ ꯊꯨꯅ ꯐꯪꯈ꯭ꯔꯦꯗ, ꯉꯥꯏꯍꯥꯛꯀ ꯂꯩꯔꯒ ꯐꯪꯕ ꯑꯣꯏꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧꯅꯣꯕ. ꯂꯥꯏꯁꯤꯁꯨꯕ ꯑꯣꯟꯊꯣꯛꯅꯅꯦ ꯐꯠꯈꯤꯗ꯭ꯔꯕꯅꯤ ꯈꯜꯂꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯂꯩ꯫ ꯖꯦꯅꯤꯅ "ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤ?" "ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯁ꯭ꯋꯥꯏ ꯃꯔꯨꯝꯁꯤꯗ ꯌꯦꯡꯁꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯊꯣꯏꯕ, ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯒꯅꯦ ꯀꯥꯔꯛꯑꯒꯦ."
ꯍꯥꯏꯔꯒ ꯂꯩꯍꯧꯏ ꯊꯣꯏꯕꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯖꯒꯥꯗꯨꯗ ꯐꯣꯟ ꯑꯗꯨ ꯍꯥꯡꯗꯨꯅ ꯏꯁꯤꯡ ꯆꯪꯈꯤꯕꯁꯤꯡ ꯑꯗꯨ ꯐꯖꯅ ꯇꯩꯊꯣꯛꯏ꯫ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯃꯨꯛ ꯍꯥꯡꯏ꯫ ꯄꯥꯁꯋꯥꯔꯗ ꯂꯩꯕ ꯑꯗꯨꯗ ꯃꯗꯩꯃꯗ "ꯏꯇꯩꯃ, ꯄꯥꯁꯋꯥꯔꯗ ꯂꯩ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯧꯗꯅ꯫ ꯐꯪꯁꯟꯁꯤꯡꯁꯦ ꯌꯥꯔꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ"꯫ ꯖꯦꯅꯤꯁꯨ ꯊꯣꯏꯕ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯈꯣꯟꯗꯨ ꯈꯤꯇꯪ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ꯫ "ꯃꯥꯟꯖꯦ ꯍꯥꯏꯅ ꯊꯝꯕꯅꯦ ꯑꯗꯨꯗ ꯍꯥꯡꯉꯨ"꯫ ꯃꯇꯩꯃꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗꯗꯤ ꯐꯪꯁꯟꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯏ꯫ ꯂꯣꯛ ꯑꯦꯞ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯌꯦꯡꯅꯤꯡꯗꯨꯅ ꯊꯣꯏꯕꯅ ꯖꯦꯅꯤꯗ "ꯏꯇꯩꯃ, ꯐꯣꯟꯁꯦ ꯌꯨꯝꯗ ꯐꯖꯅ ꯁꯦꯝꯂꯒ ꯊꯤꯜꯂꯛꯑꯒꯦ꯫ ꯀꯨꯏꯊꯈ꯭ꯔꯗꯤ ꯐꯣꯟꯁꯦ ꯌꯥꯔꯔꯣꯏꯕꯣ"꯫ ꯖꯦꯅꯤꯁꯨ ꯂꯣꯛ ꯇꯧꯔꯤꯕ ꯑꯗꯨ ꯀꯩꯁꯨ ꯈꯪꯕ ꯑꯣꯏꯔꯝꯂꯣꯏ ꯈꯜꯂꯗꯨꯅ "ꯍꯣꯏ ꯍꯣꯏ, ꯈꯔ ꯊꯨꯅꯗꯤ ꯇꯧꯔꯛꯎꯀꯣ" ꯍꯥꯏꯔꯒ ꯃꯥꯁꯨ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯖꯦꯅꯤꯅ ꯆꯠꯈꯤꯕ ꯃꯇꯧ ꯑꯗꯨ꯫ "ꯑꯩ ꯌꯥꯝ ꯆꯥꯛꯏꯗ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯉꯟꯇꯥ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤꯅꯣ ꯈꯪꯗꯦꯕ꯫ ꯃꯌꯨꯝꯅꯦꯅ ꯉꯟꯇꯥ ꯄꯥꯟꯁꯤꯜꯂꯤ꯫ ꯄꯪꯉꯦꯕ, ꯌꯥꯔꯣꯏꯕ꯫ ꯅꯨꯄꯥꯗꯨ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯗꯨꯗ ꯌꯥꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯆꯍꯤꯁꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤꯁꯤ ꯑꯃꯈꯛꯅꯤꯕ"꯫ ꯊꯣꯏꯕꯁꯨ ꯃꯊꯟꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯖꯦꯅꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯅꯤꯁꯨ ꯊꯣꯏꯕꯒꯤ ಮಿꯠꯌꯦꯡ ꯅꯥꯌꯦꯡ ꯈꯪꯗꯕ ꯅꯠꯇꯦ꯫ ꯀꯜꯂꯛꯄ ꯑꯄꯥꯝꯕ ꯍꯥꯏꯁꯤꯅ ꯊꯃꯣꯏ ꯁꯤꯟ ꯊꯨꯡꯅ ꯄꯥꯝꯕ ꯐꯥꯎꯔꯛꯂꯕꯗꯤ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ, ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ꯫ ꯖꯥꯠ ꯖꯥꯠꯅꯤ ꯇꯧꯅꯔꯤꯕ ꯀꯅꯥ ꯑꯃꯅ ꯅꯨꯡꯁꯤ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯇꯣꯞꯄ ꯈꯔ ꯑꯃꯅ ꯊꯃꯣꯏ ꯊꯃꯣꯏ ꯍꯦꯛꯇ ꯄꯤꯅꯩ, ꯃꯄꯥꯟ ꯊꯣꯛꯅ ꯑꯄꯥꯝꯕ ꯎꯠꯊꯣꯛꯅꯩ, ꯃꯗꯨꯅ ꯑꯄꯦꯟꯕꯁꯨ ꯐꯥꯎꯅꯔꯤ꯫ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯐꯤꯖꯦꯠ ꯆꯛꯆꯥꯗꯨꯅꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯍꯣꯡꯍꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ? ꯃꯥꯏꯗ ꯃꯤꯠꯇ ꯇꯩꯔꯤꯕ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯇꯦꯡꯗꯨꯅ ꯑꯣꯏꯍꯟꯗꯧꯔꯤꯕ꯭ꯔꯥ? ꯀꯔꯝꯅꯗꯤ ꯑꯐꯕ ꯋꯥꯈꯜꯗꯤ ꯂꯥꯛꯀꯅꯤ? ꯁ꯭ꯃꯥꯔꯠꯐꯣꯟꯗ ꯐꯪꯗꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ? ꯃꯁꯤꯅꯁꯨ ꯑꯌꯥꯝꯕ ꯆꯠꯅ ꯂꯣꯟꯆꯠꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯜꯂꯤꯕꯅꯤ꯫ ꯍꯣꯏ, ꯑꯃꯔꯣꯝꯗ ꯑꯐꯕꯇꯪ ꯁꯤꯖꯤꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯐꯣꯟꯗꯒꯤ ꯂꯥꯛꯍꯟꯕ ꯉꯥꯛꯇꯅꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯕ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯧꯔꯛꯄ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕꯗꯤ ꯐꯥꯎꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯌꯥꯒꯅꯤ? ꯄꯨꯝꯅꯃꯛ ꯎꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯈꯪꯈ꯭ꯔꯦ꯫ ꯊꯣꯏꯕ ꯃꯥꯒꯤ ꯏꯁꯤꯡ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯊꯦꯂꯥꯗ ꯍꯥꯞꯄꯒ ꯏꯟꯗꯨꯅ ꯂꯥꯛꯏ꯫ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯁꯤꯟꯇꯦꯛꯁꯇ ꯂꯣꯏꯅ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯗ "ꯏꯃꯥ, ꯑꯩ ꯋꯥꯔꯦꯀꯣ, ꯇꯣꯛꯑꯦ ꯁꯤꯅ, ꯍꯌꯦꯡ ꯑꯃꯨꯛ ꯍꯣꯜꯂꯒꯦ" ꯍꯥꯏꯔꯒ ꯀꯥꯗ ꯆꯪꯈꯤ꯫ ꯃꯆꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯁꯤꯟꯇꯦꯛꯁꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯗꯗꯤ ꯃꯃꯥꯗꯨꯁꯨ ꯄꯨꯡꯉꯛꯉꯛꯏ꯫ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯣꯏꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯁꯤꯡ ꯊꯥꯕ ꯌꯥꯕ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯐꯔꯤꯕ ꯃꯁꯥ ꯑꯁꯤꯒ ꯇꯜꯂꯤꯕꯁꯤꯒ, ꯀꯔꯤꯅꯣ ꯑꯩꯕꯣ"꯫ ꯉꯥꯡꯗꯨꯅ ꯗꯨꯀꯥꯟ ꯇꯝꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕꯅ ꯖꯦꯅꯤꯒꯤ ꯐꯣꯟꯗꯨ ꯂꯣꯛ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨ ꯐꯣꯔꯒꯠ ꯇꯧꯔꯒ ꯖꯤꯃꯦꯜꯗ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯁꯦꯟ ꯇꯧꯁꯤꯜꯂꯤ꯫ ꯌꯥꯝꯅ ꯂꯥꯏꯅ ꯂꯣꯛ ꯑꯗꯨ ꯍꯥꯡꯏ꯫ ꯃꯗꯨꯗ ꯌꯥꯎꯔꯝꯕ ꯖꯦꯅꯤꯒꯤ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯍꯤꯞꯃꯤꯟꯅꯕꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯣꯏꯕꯒꯤ ꯐꯣꯟꯗ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯁꯤꯝ ꯂꯧꯊꯣꯛꯑꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯅꯅꯕꯅꯤ ꯍꯥꯏꯗꯅ ꯍꯤꯌꯔ ꯗ꯭ꯔꯥꯏꯌꯔ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯅ ꯀꯪꯍꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯣꯟ ꯑꯗꯨ ꯊꯤꯟꯕ ꯆꯠꯂꯤ꯫ ꯖꯦꯅꯤꯁꯨ ꯃꯥꯡꯒꯣꯜꯗ ꯂꯝ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯊꯣꯏꯕꯅ ꯐꯣꯟ ꯑꯗꯨ ꯖꯦꯅꯤꯗ ꯄꯤꯁꯤꯜꯂꯤ꯫ ꯐꯣꯟ ꯑꯗꯨ ꯄꯤꯁꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯖꯦꯅꯤꯁꯨ ꯍꯪꯂꯛꯏ, "ꯌꯥꯔꯕ꯭ꯔꯣ ꯊꯣꯏꯕ"? "ꯏꯇꯩꯃ, ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ꯫ ꯑꯩꯅ ꯈꯟꯕꯗ ꯗꯤꯁꯄ꯭ꯂꯦꯗ ꯃꯆꯤ ꯃꯆꯤ ꯃꯨꯕꯤꯗꯣ ꯑꯗꯨ ꯇꯧꯔꯛꯀꯗꯕꯗꯤ ꯃꯥꯜꯂꯦ꯫ ꯄꯩꯁꯥꯕꯨꯗꯤ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯕꯗꯕꯨꯗꯤ ꯂꯨꯄꯥ 3,000ꯃꯨꯛꯇꯤ ꯆꯪꯉꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯏꯇꯩꯃꯁꯦ ꯀꯣꯏꯕ ꯌꯥꯝꯅ ꯆꯠꯄ ꯃꯥꯜꯂꯦꯀꯣ, ꯐꯣꯇꯣ ꯐꯖ ꯐꯖꯕ ꯌꯥꯝ ꯌꯥꯎꯋꯦꯕ"꯫ ꯅꯣꯛꯈꯤ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯖꯦꯅꯤꯁꯨ ꯏꯆꯝ ꯆꯝꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯅꯤ ꯈꯜꯂꯗꯨꯅ "ꯀꯣꯏꯕ ꯁꯨꯝ ꯆꯠꯄꯗ ꯐꯖꯕ ꯃꯐꯝ ꯂꯩꯔꯝꯕꯗꯨꯗ ꯁꯨꯝ ꯀꯥꯞꯄꯅꯤꯗ꯫ ꯊꯣꯏꯕ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ, ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯁꯤꯗꯅ"꯫ "ꯚꯥꯞꯄꯨ ꯑꯣꯏꯔꯨꯗ꯭ꯔꯦ ꯑꯩꯗꯤ"꯫
ꯊꯕꯛꯁꯤ ꯇꯧꯔꯤꯉꯩꯁꯤꯗ ꯌꯥꯔꯅꯤ ꯗꯩꯗꯩꯃ ꯑꯩ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤꯌꯦ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯂꯦ ꯊꯣꯏꯕ ꯆꯠꯈ꯭ꯔꯕꯗ ꯖꯦꯅꯤꯁꯨ ꯋꯥꯈꯜꯗ ꯈꯜꯍꯧꯏ ꯀꯩꯅꯣ ꯊꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯁꯤꯕꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯤꯁꯦ ꯐꯣꯟꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯈꯪꯂꯝꯒꯗ꯭ꯔꯅꯤ ꯈꯪꯂꯝꯃꯣꯏꯗ ꯂꯣꯛ ꯇꯧꯔ ꯊꯝꯃꯤꯁꯤꯕꯨ ꯒꯦꯂꯔꯤꯗ ꯌꯥꯎꯕ ꯐꯣꯇꯣꯗꯤ ꯑꯝꯇꯁꯨ ꯌꯥꯎꯗꯕꯅꯤ ꯍꯣꯏꯗ ꯑꯩꯅ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯥꯒꯤ ꯊꯕꯛꯇꯨ ꯃꯈꯥ ꯇꯥꯅ ꯇꯧꯍꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯍꯤꯞꯅꯔꯒ ꯂꯩꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯂꯤꯂꯤꯁꯨ ꯊꯣꯏꯕꯗ ꯐꯣꯟꯗꯣ ꯇꯧꯁꯤꯜꯂꯛꯏ ꯊꯣꯏꯕ ꯄꯥꯏꯈꯠꯄꯒ ꯇꯥꯕ꯭ꯔꯣ ꯐꯣꯟꯒꯥꯁꯦ ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯇꯧꯕꯤꯔꯛꯄꯖꯥꯠ ꯅꯠꯇꯦꯅꯦ ꯌꯥꯝ ꯄꯨꯡꯈ꯭ꯔꯦꯗ ꯑꯁ ꯂꯤꯂꯤ ꯅꯪꯁꯤꯗꯤꯕ ꯏꯃꯥ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯑꯩꯁꯨ ꯀꯥꯗ ꯆꯪꯂꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒꯤꯅꯦꯕ ꯇꯥꯅ ꯆꯥꯔꯁꯨ ꯅꯪ ꯍꯦꯛꯇ ꯇꯧꯔꯛꯏ ꯑꯁꯇꯅꯦ ꯑꯩꯅ ꯄꯥꯏꯈꯠꯂꯛꯏꯁꯦ ꯑꯩꯅꯁꯨ ꯇꯧꯒꯦ ꯈꯟꯗꯅ ꯂꯩꯔꯝꯃꯦꯕꯅꯦ ꯑꯣꯏꯔꯝꯃꯅꯤ ꯈꯪꯖꯔꯤ ꯅꯪꯒꯤ ꯅꯇꯧꯁꯦ ꯇꯧꯁꯤꯟꯅꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯁꯥꯎꯔꯅꯨ ꯁꯤ ꯅꯪꯅ ꯁꯥꯎꯕꯗꯣ ꯄꯛꯆꯗꯦꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗꯣ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯅꯪꯅ ꯁꯥꯎꯕ ꯐꯅꯕ ꯀꯔꯤ ꯇꯧ ꯍꯥꯏꯅꯣ ꯍꯥꯏꯔꯛꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯇꯧꯕ ꯉꯝꯗꯕ ꯀꯩꯝꯇ ꯂꯩꯇꯦ ꯍꯥꯏꯅꯩ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯣ ꯍꯧꯖꯤꯛ ꯂꯤꯂꯤꯁꯨ ꯏꯆꯝ ꯆꯝꯅ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕ ꯋꯥꯍꯩꯅꯤ ꯀꯥ ꯍꯦꯟꯅ ꯍꯛꯆꯤꯟꯅ ꯍꯥꯏꯔꯨꯕꯗꯤ ꯅꯠꯇꯦ ꯂꯥꯛꯄꯗꯤ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯕ ꯑꯗꯣ ꯅꯣꯏ ꯔꯦꯟꯠꯀꯤ ꯃꯤ ꯂꯩꯇ꯭ꯔꯣ ꯉꯁꯤꯁꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯪ ꯈꯪꯗꯦ ꯍꯥꯏꯔꯛꯎ ꯕꯤꯁ꯭ꯋꯀꯔꯃ ꯅꯨꯃꯤꯠꯅꯤ ꯂꯣꯏꯅ ꯆꯠꯅꯈꯤ ꯍꯌꯦꯡ ꯂꯥꯛꯅꯅꯤ ꯍꯥꯏ ꯏꯊꯟꯇ ꯂꯩꯌꯦ ꯅꯪ ꯂꯥꯛꯀꯦꯔꯣ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯂꯛꯑꯒꯦꯀꯣ ꯉꯥꯏꯍꯥꯛꯁꯦ ꯐꯣꯟ ꯊꯝꯒꯦ ꯂꯤꯂꯤꯁꯨ ꯍꯥꯏꯔꯒ ꯊꯝꯃꯤ ꯋꯥꯈꯜꯗꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯊꯣꯏꯕꯁꯨ ꯐꯤꯔꯣꯜꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯐꯨꯔꯤꯠꯇꯨ ꯃꯅꯝ ꯈꯔ ꯆꯦꯜꯂꯤ ꯍꯥꯏꯗꯅ ꯄꯔꯐ꯭ꯌꯨꯝ ꯈꯔꯁꯨ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯛꯂꯛꯂꯦ ꯃꯌꯥꯏ ꯀꯥꯗ ꯊꯣꯏꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯒ ꯂꯩꯔꯝꯕꯅꯤ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯣ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥꯟꯅꯕ ꯁꯨꯔꯁ ꯍꯣꯏꯗ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ ꯈꯔ ꯂꯥꯛꯏ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯈꯪꯗꯗꯅ ꯃꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯕꯖꯥꯠꯅꯤ ꯃꯈꯣꯏ ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯈꯤꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯃꯣꯏꯗ ꯑꯣꯏꯅ ꯇꯨꯝꯃꯨꯔꯒꯦꯀꯣ ꯎꯅꯕ ꯑꯣꯏꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯍꯌꯦꯡ ꯊꯦꯡꯅꯍꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯥꯅ ꯀꯥꯏꯗꯒꯤ ꯅꯃꯥꯟꯅꯕꯅꯣꯅꯦ ꯏꯕꯨꯡꯉꯣ ꯕꯕꯥ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯇꯤꯟꯅꯔꯛꯄ ꯉꯥꯛꯇꯅꯦ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯄ ꯉꯥꯛꯇꯅꯤꯗ ꯀꯣꯂꯦꯖꯁꯨ ꯄꯨꯟꯅ ꯇꯝꯗꯣꯏꯅꯦ ꯔꯦꯟ ꯊꯤꯕ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯕꯕꯥ ꯈꯪꯅꯗꯕꯗꯨꯗ ꯉꯁꯤ ꯂꯥꯛꯏꯕ ꯃꯥꯜꯂꯦ ꯆꯠꯂꯨꯈꯤꯒꯦ ꯕꯕꯥ ꯐꯔꯦ ꯐꯔꯦ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯗꯅꯤ ꯇꯧꯒꯅꯨꯀꯣ ꯏꯄꯥꯅ ꯃꯗꯨꯒꯤ ꯄꯥꯎꯗꯣ ꯇꯥꯔꯕꯗꯤ ꯑꯩꯗꯤꯅꯦ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯍꯣꯏ ꯕꯕꯥ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯁꯨ ꯃꯇꯦꯛ ꯑꯃ ꯊꯧꯗꯣꯔꯛꯂꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯁꯨꯔꯁꯇ ꯐꯣꯟ ꯇꯧꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯔꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ ꯊꯣꯏꯕ ꯂꯤꯂꯤꯒꯤ ꯔꯦꯟꯠ ꯃꯄꯥ ꯌꯧꯕꯒ ꯐꯣꯟꯗꯨ ꯇꯧꯔꯛꯏ ꯂꯤꯂꯤꯁꯨ ꯔꯤꯡꯗꯨ ꯂꯥꯛꯄꯒ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯈꯠꯂꯛꯏ ꯒꯦꯠ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯥꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯏꯕ ꯅꯪ ꯁꯤꯗ ꯍꯤꯞꯄꯣ ꯑꯩꯅ ꯑꯁꯣꯝꯗ ꯊꯥꯔꯒ ꯊꯝꯂꯤꯕ ꯑꯁꯤꯗ ꯑꯣꯏꯅ ꯍꯤꯞꯂꯒꯦ ꯃꯩꯁꯨ ꯃꯨꯊꯠꯂꯒꯦꯀꯣ ꯃꯤꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯈꯛꯇꯪ ꯉꯥꯜꯂꯒ ꯂꯩꯕꯗꯣ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯀꯥ ꯑꯃꯈꯛ ꯊꯥꯜꯂꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯍꯣꯏ ꯃꯨꯊꯠꯂꯣꯅꯦ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯍꯤꯞꯊꯔꯦ ꯂꯤꯂꯤꯒꯤ ꯋꯥꯈꯜꯗꯅ ꯀꯌꯥꯗ ꯆꯝꯖꯈ꯭ꯔꯕ ꯅꯨꯄꯥꯅꯣ ꯈꯜꯂꯒ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯆꯦꯞꯂꯒ ꯍꯤꯞꯄꯤ ꯊꯣꯏꯕꯁꯨ ꯋꯥꯈꯜꯗ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯗ꯭ꯔꯅꯦ ꯁꯤꯗ ꯑꯃꯨꯛ ꯃꯤꯅꯒ ꯐꯥꯔꯗꯤ ꯀꯩꯁꯨꯝ ꯇꯧꯔꯨꯗꯦ ꯍꯥꯏꯕꯗꯕꯨ ꯊꯥꯖꯒꯗ꯭ꯔꯕ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤꯗ ꯍꯣꯏꯗ ꯅꯨꯄꯥ ꯑꯩꯅ ꯍꯧꯗꯅꯕꯨ ꯍꯦꯛꯇ ꯅꯨꯄꯤ ꯃꯥꯅ ꯍꯧꯒꯗ꯭ꯔꯣ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯣꯏꯅ ꯄꯪꯁꯥꯟ ꯁꯥꯟꯅꯈꯤꯕꯗꯤ ꯀꯩꯁꯨ ꯈꯟꯗꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯑꯩ ꯋꯥ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯁꯤꯔꯅꯦ ꯀꯩꯗꯧꯒꯦꯗ ꯀꯣꯛ ꯍꯦꯛꯇ ꯍꯥꯏꯔ ꯂꯣꯏꯔꯦ ꯊꯣꯏꯕꯅ ꯂꯤꯂꯤ ꯀꯩ ꯍꯥꯏꯒꯦ ꯊꯣꯏꯕ
ꯅꯊꯟꯗ ꯍꯤꯞꯄꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯪꯁꯨ ꯍꯤꯞꯄꯤꯁꯤꯗꯤ. ꯀꯥꯁꯤꯗꯕꯨꯗꯤ ꯍꯤꯞꯄ, ꯑꯗꯣ ꯐꯃꯨꯡ ꯇꯣꯡꯉꯥꯜꯂꯤꯗꯅ. ꯍꯣꯏ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯍꯤꯞꯄꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯕ? ꯅꯨꯡꯉꯥꯏꯇꯦꯗ. ꯁꯛ ꯈꯪꯅꯗ꯭ꯔꯤꯕ ꯃꯤꯒ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯏꯕꯥꯅꯤ ꯇꯧꯔꯤꯁꯦ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯈꯔ ꯂꯥꯞꯊꯣꯛꯅꯕꯒꯨꯝ ꯇꯧꯕ ꯃꯥꯜꯂꯦ. ꯄꯨꯟꯅ ꯍꯤꯞꯃꯤꯟꯅꯕꯅ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯈꯜꯂꯤꯗ. ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯒꯠꯇꯧꯕ ꯃꯥꯜꯂꯦ. ꯑꯗꯨꯅ ꯄꯨꯟꯅ ꯍꯤꯞꯃꯤꯟꯅꯔꯁꯤ. ꯂꯤꯂꯤꯁꯨ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯨꯗꯦ, ꯇꯃꯛ ꯈꯨꯝꯃꯤ. ꯃꯗꯨꯗ ꯊꯣꯏꯕꯁꯨ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯤꯂꯤꯒꯤ ꯃꯅꯥꯛꯇ ꯍꯤꯞꯆꯤꯜꯂꯤ. ꯑꯗꯨꯒ ꯂꯤꯂꯤꯕꯨ ꯃꯅꯤꯡꯗꯒꯤ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ. ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯂꯛꯄ ꯊꯥꯕꯜ ꯃꯉꯥꯜꯗꯨꯕꯨ ꯌꯦꯡꯂꯒ ꯊꯣꯏꯕꯅ, ꯅꯨꯡꯁꯤꯗ꯭ꯔꯥ ꯂꯤꯂꯤ? ꯉꯁꯤꯒꯤ ꯑꯍꯤꯡꯁꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯃꯤꯀꯨꯞ ꯑꯃꯗꯤ ꯑꯣꯏꯗꯧꯔꯤ. ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯈꯖꯥꯏꯗꯨꯗ ꯇꯞꯅ ꯁꯤꯛꯏ ꯂꯤꯂꯤꯅ. ꯊꯣꯏꯕ, ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯀꯨꯞ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ. ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯟ ꯑꯁꯤꯅ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ. ꯑꯃꯨꯛꯇ ꯐꯥꯎꯕ ꯉꯁꯤꯒꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯟ ꯑꯁꯤ ꯐꯥꯎꯈꯤꯗ꯭ꯔꯦ. ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯑꯩꯕꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨ. ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯑꯣꯏꯖꯒꯦ. ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯂꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯏꯇꯤꯟꯐꯝ ꯑꯣꯏꯔꯤꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯆꯤꯛꯄ ꯑꯗꯨꯅ ꯊꯨꯒꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ. ꯃꯄꯥꯟꯗ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯤꯚꯝꯗꯨ ꯁꯦꯝꯅꯩ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯏ꯫